ngasi nuida wairang phongkiba tungan ba Manipuri siphongsing amasung thokhiba thawdo wathoksing dagi maruoibi I pausing mayamda thamjagi ahanbada kanglaipak ki maira dagi lakusaraga CM na lusingduna Yuvraj Bir Tikendrajit amadi ipu thangal general gi khubamda haikaleka tamkhre isai sagi amadi rajniti gi oiba wakulon thadoktuna laiba asigi maruoibi issue singda puna thabak tawminasi chief minister Manipur thugaina ba hotnaribasing asi matau kramna thengnagani amadi ngak thokani haibisida aikhoi punamangna amat oina punsinba mathau tari isai sagi amadi rajniti gi oiba wakulon thadoktuna laiba asigi maruoibi issue singda puna thabak tawminasi haina chief minister N Berena haikre wafam asi Manipur lengakna sinduna ngasi state ki thakta pangthokiba chamaga kunthra gomdoi suba athaubasingi ningsing palan thauramga mari leinana Imphal gi Hisam yaisam patalaiba Bir Tikendrajit ki ningsing khubamda chief minister na lusingduna haikaleka tamlaba matung wafam asi phongdokhibani ngasi ki thauram adura Manipur lenga ki minister sing MLA sing civil amadi police ki makok thongbu official sing sarugyaki loinana ahanba Manipur rifles ki contingents amana athauba Bir Tikendrajit ki mafamda general salute amadi gun salute pidru ikai khumna butki chief minister na makata na phongdokhibida aikhoi gi thauna faraba ipai pusna yekna baga lanthingna duna mikha pona hinglamde amadi apunbagi Manipur gi saktam kai hendana thamlamdi loidana aikhoi khudingmak maihorol dagi ngasi sami thangmina duna hingminarakli asigumba Manipur gi apunba saktam asi kaidana thamnaba lamdam sigi rajniti tawribasing civil society organization sing amadi miyamna aigi haiba wakalon si thadoktuna ngasi athaubasingi numit asina miyamna kari ithil piri kari hairi haibadu parama tambirasi unity force haiba wakalon asina mangna thamnasi aikhoina ngasi apunba Manipur ama oina thamduna puni hingminaba ngamlibasi matam adugi thauna faraba aikhoigi mareibak ningba ipai pusing aduna thambiramba madi laiba asibu ngakpi senbirambadagini haibasi kaukthok loisaiki Panba yabadi kumza English nga magasani pan ga maudraga mathoi August 13 da British lenga ki mathakta lalhaubagi maral Yuvraj Bir Tikendrajit amadi ipu thangal general anibu phaidang bungda phangsi tawduna hatkiba numit pu ningsingduna manglam chatagi liklam kaidana ngasi phawbu Manipur lenga na sinduna state ki thakta pangthokhiba athaubusingi ningsing numit thauramasi ngasi su hisam yaisam pat leiba athaubu Bir Tikendrajit ki aroiba iyata khiba mafamda pangthokibani Thauramasi pangthoklaba matungda Imphal gi palace compound da liba ipu thangal general gi khubamda chief minister N Berena lusingduna minister sing MLA sing amadi miyamna haikaleka tamduna mapung phaba ikai khumnabu utki hainasu pau sida makhatana phongdorakli atopa pawmana MPCC na sinduna athaubusingi numit pangthokre BJP gi lenga si loan lawrogi hingba lengakni ibobi Hausuk paliba BJP lenga si loan lawrogi hingba lengakni loan ama singna ba honabada anobu loan ama amuk lawna ba honaduna leiri haina CLP lusingba okram ibobina phongdokre ngasi Manipur Pradesh Congress Committee MPCC na sinduna BT Road leiba Congress bogona pangthokiba marebak maramdam gi damak thawaina ponta pigraba thawbisingna Manipur gi saktam kaibi yaroi Manipur gi apunba territorial integrity kaibi yaroi haina British ki mayokta lanthengna thawai thakiba athaubusingi numit August 13 ga mari leinana athaubusingi mafamda haikal lekat tamduna ikai khumnabu utpegi thauramga mari leinana phongdokhibani thauramadu CLP leader Okram Ibobi MPCC gi president Kaisa Mega Chandra CWC gi member Gaikhangam Kundrakum Kendra gi MLA Thoksom Lokeshwar yauna party gi thaumi kyasu thauramadu sarugyaki CLP gi lusingbu Okram Ibobi na makhatana hai Maraibak majati bu mikha ponba pamjadaba athaubasinga lobiramba thaudang adu bu ningsingbo oina ngasigi thauramasi pangthokani athaubasinga piramba mamaleba kidama singni tami khenaba leitana aikhoi amatani haiba panamadu tungi mirol nasu kaukhom thokti loinana lamdamasida thokliba lana sigi waroisanam purakpa haibisi lamdamasida lengak pairiba singi sawroba thaudang amani lana si luchinbagi mahutta ngasina ama hayengna ama haiduna leiraiki mangna hai Mamang government na border fencing ki matangda boundary committee ama semnaba cabinet na warep ama lawba horamle maduda natana anawba district semlaba adusu political gi khudongsa lawramba thabakni haibisi yumpham yawdabu apne khudam oina Zaribam district asi Imphal East district yoramba sina kariguma thabak ama ki matangda Zaribam gi miyoi sing Imphal East laktuna thabak tawba haibisi yaningde
Maram aduna anobu district semba haibisi miyamgi aningba apambagi yenglaga tawkhibani political gi khudong sab yenglaga tawbanati Manipur gi miyam karama phibam da lairi haibisinga sigi lenga asina khangda udabugum tumina laisili potchegi mamal tangbadasu India gi oina Manipur na ahanba state ama oire hanasu phongdokhi atop pawmana Kokomi Jiribam District Committee amadi Women's Wing semkhre Ngarang August 12 ki nungthil pung ahum taba matamna Jiribam gi Kalingar Laidembi Laikai da Kokomi gi coordinator Somendro Thoksomna mayai tangba lauduna Jiri Maikai gi isil inaw singami ama pangtokre Hairiba mifam asida Manipur gi amata ngaraba nungsup thong oiriba Jiribam District ki hausi oiriba phibam singi matangda kupna khana naina khiaina Kokomi gi media coordinator oina thaupuriba yungkhaibam Surjit Kumar Khuman gi sirol amana haidi sirol asin hai Mifam adura Manipur gi nungsup thong oiriba Jiribam gi apunba masa asi matam pumba gi oina ngaktuna thamma ngamnaba mati tangdulai taba lamdam ama ohenanaba gi panamda miyoi tarana saba Kokomi Jiribam District Committee amadi miyoi mangana saba Women's Wing ama susemki Hairiba District Committee asigi khangalaba thaupubusing Women's Wing gi khangalaba thaupubusing khudaktagi thabak paiba hawbuda ayaba Kokomi gi coordinator Somendra Thoksomna sinaki loinana nauna khalaba committee asigi makhada mahairoi lupsing gi oiba apunba Kokomi students front athubuda khanaba sinaki hairi nauna thonbagi khangalaba Jiribam District Committee gi miyoi singa dudi convener da mutum biken co convener oina Senjam Sainik Kumar O Priyo Kumar T.S. Rosen Doreni aduga executive members sing oina C.S. Indra Kumar N. Bitax Nongthon Song Thamamadi N. Ningthauni Women's Wing gi oina thaupuna ba khalaba sing adudi executive member Y. Rohit co-convener oina Thangjam Jani Hawam Thoibi Larik Yangbam Ramani Atom Ahan B. Amadi Hoidem Rindani ni haidi hanisu pau sida makatana fongdorakli Atopa paumana Lengana Kangpokpigi Makan Kundulam Laukshilaga Army Thamnaba Hotnaribis Yabang Amloy FIRM Manipur Lengana Army Thamnabagi Kangpokpi District ki Makan Village the Kungangasigi Kunja Sing Kangandana Lam Launava Thorang Toribasi Forum for Indigenous Writers Manipur FIRM na Haksina Lobuloy na condemn directly FIRM na ngarang press thopa sirolamagi matungina Haukiba Mars Kungamapan Makan Village ki General Body Assembly mifam ama pangthoktuna Makhal Khulgi Ekar Samaga Kuntra Lairiba Lamasidagi Lengana Army Thamnabigi Pina Takshilagli Basi Yabangam Ruhena Warem Naki Maramdi Kulasi Lengana Tuan Tabak Thoram Hibisi English Ngamaga Samapanga Marfgi Matamda Army gi Settlement Gilam Ekar Marfugo Humdoi Indira Gandhi National Tribal University Gilam Ekar Sahungama Theological College ki damuk lam khara amadi haujiksu Riyang mai Literature Society gi lam khara kanduna leibadigi khulasi pixilakle lam lauksin kiba sina khungang asida leiribu khunja sina tang tungda hingbad asawa singnaba ma oire hadi sirola sina hai cabinet ki ware badu Riyang mai Naga tribal group singi kasamari gi lam gi hak asi namsinduna thambire Lengan alam ekar sam gakuntra makanagi lauksin na bohonari bisa United Nations Declarations of Rights of the Indigenous Peoples UNDRIP 2007 gi section 3 na piba yellow missing gi lam ngaksana bigi right adu violation tawre maram aduna lengan laukiba cabinet ki ware badu handok piu haina FIRM na appeal torakli atopa paumana shell gi demand airport manaki dukan sing thonglo nakre Tidim lambi paringi airport manaki lambi gi nagyeta phamliba dukan singda khulai paiba lup singna pubu thangba ngamloidaba mongda shell gi demand torakpi gi mayukta yamna kana yaningdaba phongdoktuna ngasi maike dongi dukan sing thong lonbaga loinana khongjang sangsingkre khongjang adura saruk yakiba dukandar sina phongdokibada lamdam asida thokliba irang asina maram oiraga Mapung fana lalon itik tawba yadana leiringai seraksida khulai paiba lup kiana pubu thangma ngamloidaba mong sel gi demand torakpa si khudakta handokpiu loidana mari lainaba singna sumi yeng sangbiduna mausagum dukan phamliba singda aki akhang yaudana phamba yahanbiu haina phongdokhi amaromdana Bosem gi chairman Joy Kumar lakhoknaba Desamna Education Minister Basant Kumar memorandum bisinkre Board of Secondary Education Manipur Bosem gi chairman Akham Joy Kumar bu lakhokadabani haina taksiladuna Mahairoi Loop Democratic Students Alliance of Manipur Desamna Education Minister T.S. Basant Kumar memorandum pisinduna taksinkre Desamna ngarang pisinkiba memorandum aduda Hana board asigi secretary controller of examination oiramba Akham Joy Kumar
HLS exam 2018 mahairoi singi mark semdok semjin tawbagi maral lengana committee semduna thizulaba matung mark pulakthokki adubu lenga asina niyam thugaiduna amungana mark pu bosemgi chairman oina hapsinki makatana chairman oiraba akham joy kumana HSLC exam 2023 gi question leak uhenkiba board ki fanlana sesina kiba madi advertisement thokdana contract basis te staff hapsin begi thawong kya chitaki maram maduna mahairoi khunai ge madi lamda masigi mai masingi lamda afaba ahongba purakna ba desh hamna sangshiliba khongjang asida chairman akham joy kumar bo dakthokna ba takshinduna lakliba si lumna lauduna ma ko atuba matamna thabak tagi lakthokadabani haidi atopa paona amuko na sinduna thangmaiban sarau singda leiba athawu singi khubamda haikal leka tamkhre manipur ge oina Manipur oina poklabadi iraibak nungsibigi wakalon sengadabani kanagumba phurup kanglup amana iraibaku singnarabadi madura sabsana thengnagadabani haibigi asetpa phidap lawminasi haina All Manipur United Clubs Organization amukogi maikaidigi phongdorakli ngasi amuko na sinduna thangmaiban serau singda leiba athawbusing ningsing khubamda ngasi samaga kuntragom dosuba athawbusing ningsing thoram pangtokhi laikhidraba athawbusing mafamda ikai khumnaba utuna amukogi president TS Nando Luwang hai Tungi mirol da lebak nungsiba madi maribaki damak kathokpa ngamnabagi damak gun hena salanana ba aikoina layoi khraba ipai pusing madi athawba singbu sai khudingi ningsingduna thoram pangthokli British ki makha ponduna hingadabigi saruk lebaki damak thawai thabana phaikhanduna ipai pusing akiba leitana British ka lanthingnakhhi amaromda kanagumba lamdamasibu thugaina ba singnarakpada kiduna leigadabanatte haujik su kuki militant singna singnarakliba mayoknaba punna hotnaminasi hainasu nandol wangna phongdokhi Atopa paumana Kolkata gi RGR Medical College ta Dr. Nupi amabu namza hatkiba miyoi sing serak pigadabni haina RIMS ki residence doctor singna silent rally sakre Kolkata gi RGR Medical College ta Dr. Nupi amabu namza namthaklaba matung tamthina hatok pirambada sienaba miyoi sing Central Agency amada thigat handura matik saba serak piyu haina RIMS ki residence doctor association ki mekaidigi taksilakli Haukiba August mapanda Kolkata gi GR Car Medical College ta nungalamdai Dr. Nupi amabu namza namtaklaba matung tamthina hatok piramba thawong adubu penaba phongdoktuna RIMS ki resident doctor association amadi RIMS teaching staff singna ngasi RIMS tagi horaga thangwaiban watham lerak phawraga Manipur Legislative Assembly mamang tamna silent rally sakhi tungda RIMS campus ta amuk halaktuna paumi singda wangang laduna association asigi president Dr. Niranjan Reddy na phongdokhibada khongjang asida asumba wayel phanganabagi damak doctor khakta natana malemgi miyamna saruk yabiyo Nirbhaya case ta miyamgi ihau laktuna mara leiba miyoi sing serak phangibani masiga manana RG Car Medical College ki thawdo odu sienaba miyoi sing adu matik sab serak pibaga loinana hospital adu gi sienaba staff sing yoramnabadi hospital gi tanthokadabani victim gi imungda matik sab compensation pigadabani hairiba demand sing asi pidriba phawba khongjang sangsinganaki atoba paumana Dr. Phyroism Hirozina Densry da patents phangba ahanba Manipur masawari Imphal East ki Kongbo Lesram Laikai da leiba Phyroism Sarasinga madi Phyroism Ongbi Sobita ani gi masa nupa Dr. Phyroism Hirozina Densry patents ahanba Manipur masawari ma hauji Composite Hospital CRPF Guwahati Assam da Chief Dental Surgeon rank of commandant oina thabak puri hari hariba invention asi root canal treatment RCT gi matangda yagi root canal length lonba mari lainai RCT mai paknaba root canal gi asang bu on bai bisi yamna maroi clinic ta aikoina pambai ani da root canal gi asang bisi oli x-ray gi pambai amasum apex locator gi mating na on bai adubo x-ray sijunaba na haksang da phatta boi aduga apex locator gi accuracy asisu sada marfu dagi hanthai duga pacemaker hapa anaba singda sijunaba yadi haidi maramaduna anauba method asina khwai digi hena mioi ba sane masida special oiba haksang da suna dai makhal khra sijunaduna root canal lengasi accurate oina on mangam halik masigi dai si PIS belu henga hanabagi matung ina magi masu su on mangamba dai makhal na haidi yagi layeng da patients in awaba madi root canal toba matamda thokpa yaba asoiba kya digi ngak thokpa ngamba invention on ba government of India na masa khangwiduna Dr. Phyroism Hirozit ki invention asi
patent spirakpani haiden su paus da makatana su fungdorakli makasa tharak point atopa pawmana Patriot Day ga mari lainana I katkre ngasi August taragom da English ngani ga kunga mari Patriot Day ga mari lainana lup ahum haibadi Association of Voluntary Blood Donation ABBD Federation of Indigenous Peoples Democratic Movement FIDM amadi Personality and Talents Development Organization PATDO asina Babina Cancer Hospital Khabai Soide Satuna Naharol Yankhaiga Mapana Masa Masa Ikatre Sadakiba Tauramasi Haukiba August Mapandagi Hona Pangtokibane Hadi Indigenous Day of the World Indigenous Peoples ki sarwamani masigi panamdi yalomi singi damakta kathok labi I havani thauram sigi manungsana ngasigi naharol singna babina hospital gi akoibada Dr. THW Chairman and MD babina galoina makal gi upami kya su thaki haina Fidam gi Publicity Secretary Zitmai Mangana Press Thokpa Shirol Sinhairi Makasa Tharakpo in a Kangla Powdi Topa Maruebi I Pausing Miam Tamzagi Atau Singi Pidam Kudung Induna Lamdam Sigi Apun Basaktam the Sing Narakli Singi Mayokta Amato in a Lemina Matautai Meghan Lay Kravata Wisingi Pidamadu Kudung Induna Lamdam Sigi Apun Bagi Saktam the Sing Narakli Singi Mayokta Amato in a Puna Lemina Matautai Hana Lalhoulup Amagi Hanagi Chairmen Rk Meghan Sanayam and a Fontokre Wapam Singasi YWO Amadi Patriots Day Observation Committee Manipur Sinduna Pangtokpa Patriots Day Tharum Gumadi Lenana Yeskul Zaman Stada Labor Beer Tigan Rezitki Yatapam Oiba Hisam Yasampat Hekaleka Tambala for the Paumi Sing Una with Rk Meghan Fungokivene Patriots Day Thoramadugi Saruk Ama Oina Singzamai Toksom Lekaida Wood Welfare Organization YWO Digi Miyamgi Kongset Ama Yeskul Zaman Stada Liba Beer Kendrazit ki Yatapam Oiriba Hisam Yasam Pat Tamna Atauba Siki Mapamna Hekaleka Tambalaki Tauramadur Rk Meghan Lusinguna Beer Kendrazina Lusinguna Hekaleka Tamki Roinana Tangtagi Sanaroi Singna Atauba Siki Mapamna Shirut Piki Hekaleka Tambalak Padura Pamising Unabamada Rk Meghan Hai Kumza English Magasani Panga Maudraga Matugi Anglo Manipurgi Ward Manipurna Maithira Matunda Laiba Sigi Lusingba Ani Pangsi Tauduna Hatki Vadu Winning Singduna Pan Manipur Youth League na Atauba Sigi Ningsing Taramasi Kumza English Magasama Panga Humfuga Mapandagi Pangtok to Lapani 13 August Asi Manipurgi Puari the Quietigi Sauba One Tok Labor Tautok Singi Manung Amani Kumza English Maga Sani Panga Maudraga Matugi Anglo Manipur War Duda Manipurna Maithira Basulam the Masigi Miam the Lakeeper Labak Ningbi Wakalona di Maitiba Pibangkidi Ngasisu Labak Ningbi Wakalona Duna Mang Taraga Hauzik Lamda Masida Oediva Piva Masida Nahakiana Mariva Kanana Basung Turako Uri Masi Manipurgi Puari the Matam Pumut Lehuraga the Batautoni Tarago Humdoi August Kinning Sing Tarama Singa Sidi State Kitakta Amadi Lekai Lekai the Pak Nana Pangto Narakbasi Apabakongtani Lamda Masigi Puari Ngak Shenduna Puari Asumba Wantok Piba Thoram Sing Pangtokpa Yamnamak Matautai Lamda Masigi Apun Bagi Saktam the Sing Narakli Vasingi Mayokta Levak Ning Bagi Wakalun Galuina Amatuena Puna Lemina Matautai Haina Megana Makatana Fundoki Atopa Pom and Nomai Capsulamle Masana Masabu Lalhoulup Amagi Miyoini Haina Saktak Sabasun United Committee Drive Against Antisocial and Illegal Immigrant General Secretary Taupuriba Aribam Aziz Khan gi yumda nongmai round kaya kapsinduna kihalamli hairiba miyoishina masana maral yajaraduna miyam khangna sengdoraktaba thoglabadi mahaki mathakta legal action laukhalagan haina committee asigi president Maulana Fakruddin na phongdokre wafam asinga si hata golapati da leiba committee asigi office ta pangtok pau gi mifamda Fakruddin na makhatana hai Thasik Taraga Matuki Numidang Pung Mapanga Makairam Tabada Masana Masabul Lalhoulup Agi Miyoini Haizaba Aziz Khan the Yumpam Yauda Maral Gas Pishina Makpu Yaurokta Lakadaban Haina Punsi Temsing Naraki Loina Numidang Pung Taramathurum Tabada Yum the Nomai Kapsilaki Benehadi Ado Sukuina the Miam Paus Matang Solution Jaragamas Miam Puna no Bob that Gaminasi